NURA KHUDONGLEI ngasidi NURA KHUDONGLEI gi matangda mayam punna khngminnase. NURA KHUDONGLEI natragna KHUNTHOKLEI hairiba lei asi ima panthoibi ge khusulei ni. Khusulei ni hairiba asigi maramdi panthoibi imana malem khunthokduna mapugi thodang matung inna sin surakpada siloi phambu khangdre karamnabu loisansigi haina khanduna leiringeida taibong mapuna ubiduna asumna tarang mapau pirakhi. Hada khoimom panthoibiyo nahanong nangna korong nongdagi khunthok khulinge khanduna nadom chatngaida singen ama napagina chom oikiba lamen kaidabule hawi leirang mabu khullaga sillo singkaudana asumna tarang mapau tamlakhi. Taibong mapugi mapau gi matung inna singen mabu thirakpada leirang oinabu satlamki. Leirang mabu heklaba matungda napagi leiting oiduna mapugi sintha maton lomki. Madu nongdagi leirang mabu NURA KHUNTHOKLEI kauki. Hauzik matamda NURA KHUDONGLEI haina sukaunei. Maram masi leibana leirang asibu panthoibi image khusulei ni hairibani. Mayam punamak yaifaminnase video se sema matamda soikilan ki biawbasu mayam punamukna ngakbigani aduga NURA KHUDONGLEI kaukibagi wari atopa kaya masu leiri masibu mayamna khangminiba taragadi mayam kamenda khubi amamam thangatpiramu.